ngase phong ki batungan tungan manipuri se phong singdagi maroibe I pausing myamna thamjagi ahanmada sanaleba pauksi digi khongwasarga myamna thamjagi popular friend of India amasuma ka satmina balupni pan thingjinkre Manipur yawn India gi state kya da masa loisang sing hangdoktuna salai diba popular friend of India PFI amasuma siga satminari balupni pan loni yadi haina central government lathokre India government ki Ministry of Home Affairs nang si ayu anganbada order ama thoktuna PFI yawn organization mapanasi loni yada thabak thorm tawi hairaduna sahi manga loop sing asi athingba thamkre athingba thamkraba loop sing adudi Rehab India Foundation RIF Campus Fronts of India CFI All India Imams Council AIIC National Confederation of Human Rights Organization NCHRO National Women's Friends NWF Junior Friends JF Empower India Foundation EIF amasum Rehab Foundation RF ni haidi athingba sigi matangna Ministry of Home Affairs ki makedigi gazette notification mas thokre Organization sing sigi matata hokiba numit kharani sida leibak sin mathuna ret sataki anirak suba tanga ki goina ngarang state tare ta hangwa PFI gi office sing da sataki ret adu da miyoi saniga humdra fakki ministry gi sirol adu na hai PFI amati ma ka satminari organization sing asi leba sigi apun bigi saktam kai biaba kangluk furuk ki marak ta ungkhana ba thon biaba leba sigi ngak sen bigi thoranga mari leina bada akai ba pihla ku yaba masum lalhoba yokhat bigi thabuk thoramda sina bigi unlawful activities prevention act UAPA gi section 3 clause 1 gi makhar athing ma thamkhibani PFI leba sigi thokiba criminals amde terror gi case kya marum da sina bigi khudam phangi loinana leba sigi constitution bu thawoi daba madi mapa lebak sing gi matik mayai leba larhulup khara digi senthang amasung wakhal gi tengbang sing phangbigi khudam kya marum thengnare masida sunatana India gi PFI gi thawmi sing asi mapa lebak sing da satlaga yekai thingai bigi thawdok kya marum da sakthingna sena khib lekhre MSA gi ahan notification sin hai PFI gi founder members sing students Islamic Movement of India simi gi lusingu singni haiba mi sing si Bangladesh ki larhulup ama oidiwa Samad ul Mujahidin ga mari lainara mi haiba khamgam khrabani masida sunatana PFI si Islamic State of Iraq and Syria IS ka su mari lainara bi tang kayarak thingna khrabani PFI amadi ma ka satminariba loop singa sina leba sida akhanaba furuk kanglup amagi miyoi singbu lana lamjing na bkhona duna laklibani ma ka satminaramba Rehab India Foundation haidiba loop asina PFI gi khuthang nagi sel khongatuna lakhi loinana atay atop loop singa sisu PFI da affiliate tahunduna tuan mathau amamam piduna thamlakhibani haidiba loop singa sina leba sida leiriba mahairoi na hanupi imam lawyer amadi tola taraba singbu tasin khomjinduna makhoigi member yam khathanduna mapangal kalhanana bhona duna lakhibani PFI si hanadi socio economics educational amadi political organization oina miyamda uhanduna salairami adubu nungdadi leba sigi constitution bu thawai usitana logi wangbada thabok thorom kyamarum sathana ba sem sadun leiribulu amani MSA gi siro laduna makhatana hai mamangna su PFI gi thaumisingna college ojamagi makhong makut kakthakibagi wathok laikre masida sunatana miyam tin mafam singda bomb plan tawna bhona rambadagi fort khibasu laikhrabni PFI gi thaumising asi leba sida thokpa hat mipun laktu naramba PFI gi thaumising state amadi central security force na fort khib laikhrabni haibani samu wapum kyasu notification adu pali ningsing mayabani Manipur gi oina su lilong da hangni ba PFI gi office adu handak NIA gi personal sin red sa khib laikhrabni masida sunatana mayang imphal da PFI Manipur state branch ki president amasum lilong da leba secretary gi mayum na su numin adumakta da red sa khibani hani su paus na makatana phongdorakli Makasa tarak foina to papam na se minister ne henglepta project sing ore tamkhre kharana sanga khre henglep ki loikhai area ra popi tharam labadi sip hanaba se minister na khangan khre Susangpur district ki henglep sub division ki manung sana leiba loikhai village ki area ra singmai kok thokliba du popi thabra haiba yengsinna na se minister en berena ASP ra khangan khibaga loina na tharam labadi village sip adu fakana ba yathang pikre district asigi henglep ta lupa crore 75.94 sangna kilometer kuntra ni thoi sangba henglep thank you tipai muk lambi sem hogdokpa songpi village ta lupa crore 4.8 sangna sagat kadaba amusement cum children's park ki ore uyum tamba amasung lupa crore 7.4 rom sangna sagatpa education amasung medical staff singi
Transit accommodation amasum nauna sabe henglep high school gi classroom taruk sangabi gi thoramda Chief Minister na wapam asi phungdokhibani thoram adur Chief Minister nong thombam beren hai loikhai village ki area da popi thari badu yanthanaba SP da khangan baga loinana KNF ki kangbudasu adugumba thapok sing sathaba thingnaba khangan baga loinana popi thabagi thabuk satharabadi village sibadu fogana ba khankhre amaramda henglep subdivision gi manung sanba Peace Hezol village to umang wamang kokthokpagi mahutta ningthina umang wamang yokhalamagi damak district administration manapi na paktak pikhi Chief Minister makhatan hai pikraba Manipur sida aikhoi masil gi marakta singtam khaidok tuna amaga unaba yadabugumna tawhanbasi nuaitaba phawi Manipur lengakna go to hills asikumja English singani tarakateti ki hauduna sathaduna lakpani lamdamasi gi miamna su lambi semagi thaba sida mapung fana mateng pangbiduna compensation gi senpamasi lawbidana amasum thabak subda ayat apan pibidrabadi soidana ngasidagi suba hawri balambi si semba loige naiki isu masa masu khrada aikoi masil muknabagi matam natre pen nabu wapam leirabasu madu ban blockade tawbigi wakhalon thadulaga punna phaminaraga wakhal phawduknabagi matam oire mapalam gi foreigner kya Manipur gi fazaba yingningbagi lamdamasida lakli makhoi lakpa matamda issue masa khara lambi thingba tayar putholaga mai thaduna irang thopado ukhrabadi matungla lakningloi asigumba uhonbasi lebak thibani phibamasi nai khoi manglom da sanchin boi tholoi haki Susambu district amusement park ama sagana balam pirakpa si sahi amarum hele amada sagi tawi hekta yeli mafam amada sagi tawi hekta yeli lebak phabadagi songpi village da sanaba mafam phangbosi yam nungai phawi park asida miyoi tere sanaba yaba football tap ground ama swimming pool na singba kaya yauribani lengana Susampur gi maruebasi khangna medical college ama lingna ba thabak paikalabasu medical college ki main building asi sanabagi lambi du sangba yagani yaroi hana yetpa kangbu ama thorakle lambi sangba yadrabadi building karamna sagani sako thorangi thabak tausi hairabasu yetpa taudre taude haiduna saibasi miyoi thawonati lengak sumyam gi thabak sing asi taunaba honabada awaba mayuk naribani maka satara poina to pawmana kangpat khulen primary school mai sangla okola masakngautre Kamjong district headquarter dagi kilometer kunthraga mapalom satlaga Indo Myanmar ngam khaida leiba Kangpat Khulen Primary School mai sangla okola khangdok pangamdabigi mawongda yamna phibam sadana leiramba thingnari khulasi Imphal dagi kilometer samaga Mart from satlaga singi manu hanjin mafamda leiba oijarabasu maya oirap sawba khulamani khulasi da yumthong sama kungani thoidom leiduna miyoi samriga yankai hena khundari amsung khulasi da mai tampham sangsang ningthina leitaba maramna angang sing tangai fadaba Kamjong district headquarter Ukhre town sing mafam sing satuna mai masing tamnari Khulasi amatangai rab government primary school si lenga na simjin sabidabadagi phibam ka hena soksin lehore lenga ki school sing fakat handuna apaba mahiro kya puthokna bista lenga na kano honaragasu singi manung hanjin mafam singa sidadi madugi mami amata tadabagi phibam da leiri pausi sigi paumina khulasi da hakthengna satuni yengsulobadi school sigi infrastructure suklai leitabagi pankak oramle amasung ina kupa amadi wasi na khawa sangamada mahiroi humpurum lerik tamduna lehori khulasi village authority gi maikedi school asibu semjin binanaba mari leinaba authority da kyara khana wakalabasu haujuk phawba thab amata pekhat pidri haina phungdorakli school sida haujuk lenga ki oza taruk posting tadun leiri adum oza singi quarter su ani khaktamak leiba maramna oza ahum di khulasi da lakhidre hairi hiramsigi matangda khulasi gi ningthau Joshua si thungna pauksi siga akhanana unabada hai khulasi gi singi manu hanjin mafamda leiba maramna awar apana pik thali lenga ki ski mayam su phangdi marak ta sing yen madi lai electricity gi oina su khulasi ta thama da sayol anirom digi hena mai phangdi masi su nongju thagi matamda di thama mai lakta su yawi afaba thakna bi sing su phangda badagi khunja singna sel khaijinaraga tulu leraga lok tagi sing khatuna sijinari adubu mai laktaba matamdadi tangai fadana lok to kumlagi ising soklaga sijinai khulasi gi oina primary health center ama leiriba sisu mamingti gi oina leiri maramasina ana yorakpa matamda Kamjong district hospital fawba puduna layingnari masigi matata khwaidi gi maruiba khulasi gi amata ngairaba primary school asi yamna phibam sadana leiribasini class 1 fawba lebi school asi da mahiroi humpuram tamli lengana school asi gi classroom amatamak sabiri aduna mairoi singa sina tungan ba class gi mai tambina ba classroom leitabana khunja singa sel khainaraga una saba madi ina kupa wasi na phaklang khaba ka singi school asi salairi
स्कूल संघ असिगी फोटो कापतुन मरी लेनब डिपार्टमेंट सिंगदा सेमगतफिना बसै अहुमनोंगी ममांगनि क्यारक हन्ना थादुना लाक्लाबसु ngaji फाव डिपार्टमेंट ना सेल लेति हाइदुना मियेंग संगविरक परित्रि ममांगनि स्कूल असिगी ओजा मरी खक्तमक लेरमे दु बोहंदक हेडमास्टर अमा अमदि ओजा अमा थाबिरकपदिगी पुन ओजा तरुक लेरे अदुब ओजा सिंगी क्वार्टर मतिक चाना लेतबा मरमना खुल असिदा ओजा अहुम दमक लेरि मरम अदुना खुलगी नहा अहुम नेकलगा ओजा ओइना तकपि तंबिबगी थबक चथरि मांग नाइ स्कूल असिगी खुंजा सिंग असि लौमिना अयाम बोयबा मरमना सेंथोक लंबि निंगथिन लेजदबा गांतु होइरि मरम असिना मखोगी मसा मसुसिंग अथोक मफमना माहि तमनना बहोनाबदा खमथेंग अवाबा मायोकनरे हानि सपाउ सिना मखाताना फोंदोरकली मखा सथरा फोन हुयेलन पाउदी अतुप मरुइबी पाउसुंग मैम थमजगे मणिपुर पोल्यूशन कंट्रोल बोर्ड की चेयरमैन हापिगी वथो मणिपुर गवर्नमेंट हाई कोर्ट अमुकसु खुदी थीरे बीजेपी की चीफ मिनिस्टर एन बिरेन लुसिंग लेगाना माक की पार्टी की एमएलए तरादा बोर्ड सोसाइटी कॉर्पोरेशन सिंगबगी चेयरमैन सिंगी फम थिंदोखिबदा अपुन पोस्ट तरागी मनुंग मापनगिदी मना मनिल नाइना खिद्रबसु मणिपुर पोल्यूशन कंट्रोल बोर्ड की चेयरमैन की फम पीबददी हाई कोर्ट ऑफ मणिपुर अमुकसु खुदी थीरे बीजेपी की एमएलए तरादा बोर्ड सोसाइटी कॉर्पोरेशन सिंगबगी चेयरमैन की फम सिंग थिंदोक्तुना हापखिबगी थोकिबो ऑर्डर सिंगी मनुंगसना वाबगाई असेंबली कंस्टिट्यूएंसी करखिब डॉक्टर उसाम देबेन बुसु जुलाई तरागमरी इंग्लिश सिंगनी कुनगनी थोदि एडिशनल चीफ सेक्रेटरी फॉरेस्ट एनवायरनमेंट एंड क्लाइमेट चेंज ना थोक ऑर्डर मगी मतुंगिना मणिपुर पोल्यूशन कंट्रोल बोर्ड एमपीसीबी चेयरमैन ओइन हापखिबनी अदुबो बोर्ड असिगी चेयरमैन ओइरखिब बीजेपी एक्स एमएलए लाइस्रम राधाकिशोर सिंह हुमफुगा मंगा अपोक लेखिद्रब एल निताई काइनौ थोंखा मखा लेकायना माकु बोर्ड असिगी चेयरमैन ओइन अपॉइंटमेंट पीखिबद जुलाई 9 इंग्लिश सिंगनी कुनगा मथैदनी ऑर्डर अदुना एडिशनल चीफ सेक्रेटरी फॉरेस्ट एंड एनवायरनमेंट थोकनी लोइना ऑर्डर सिगी मतुंगिना माना बोर्ड सिगी चेयरमैन की फमसी जुलाई 19 इंग्लिश सिंगनी कुनगा मथोइदगी पुरखिबग लोइना जुलाई 19 इंग्लिश सिंगनी कुनगा मरी फावबा सही अहुमगी मतम पुगदबनी अदुगो महांगना चेयरमैन ओइना थबक पुबगी मतम लोइद्रिंगै एडिशनल चीफ सेक्रेटरी फॉरेस्ट एनवायरनमेंट एंड क्लाइमेट चेंज ना जुलाई 13 इंग्लिश सिंगनी कुनगनी थुइदा अतोपा मियो अमबो बोर्ड असिगी चेयरमैन ओइना अपॉइंटमेंट पिरखिबसी वाटर Prevention and Controls of Pollution Act 1974 की Section 5 Clause 3 अमसुंग 6 Clause 2 लोइना जुलाई 9 इंग्लिश सिंगनी कुनगा मथोइदा Forest Environment and Climate Change Department सेम्बर रूल्स की Rule 2 Clause 3 Clause B violate तौब थवोंगनि हाइदुना High Court of Manipur writ petition civil number 562 of 2022 फाइल तौरखिबनी एल राधाकिशोर की पिटिशन अदो हाई कोर्ट ऑफ मणिपुर लौखत्तुना खनरगा एमएलए उसाम दिबेन बोर्ड असिगी चेयरमैन ओइन अपॉइंटमेंट पिरकपगी ऑर्डर अदु अहानबदा मतम खरगी ओइन सनहदना थमकी लोइना केस असिगी रेस्पोंडेंट सिंगदा नोटिस इशू तौबग लोइना मखातावा वयल सथरगलगा ममांग थागी तरागा मथुदे जस्टिस एमबी मुरालिनर्स न पिखिबा जजमेंट अमसुम ऑर्डर मना एमएलए उसाम दिबेन बोर्ड असिगी चेयरमैन ओइन अपॉइंटमेंट पिरकि ऑर्डर दु क्वास तौदुना सनहनकिदि हाई कोर्ट ऑफ मणिपुर बोर्ड असिगी अनौबा चेयरमैन हमलपगी ऑर्डर दु सनहनखिद्रबा मतुंग था असिगी मपन हानगी चेयरमैन एल राधाकिशोरदा सोकोस नोटिस अमत पिरखि नोटिस असि पिरकपगी मतुंगिना एल राधाकिशोर की माइकेदिगी था असिगी तरागा तुरुक्त मसिगा सबसाब पखुम इनक्लोजर सिंग लोइना पिखि अदुबु सोकोस नोटिस की पखुम पिख्रबा मतुंग नुमित मंगानी सुरकपा था असिगी कुंदा एडिशनल चीफ सेक्रेटरी फॉरेस्ट एनवायरनमेंट एंड क्लाइमेट चेंज की माइकेदिगी तोंगान ऑर्डर अनिकक थोलखि अहानबो ऑर्डरना हानगी चेयरमैन एल राधाकिशोरबु एमपीसीबी की चेयरमैन ओइबदिगी टर्मिनेट तौरे हैरखिबनी अदु अतोप ऑर्डर अमना हानगी चेयरमैन असिबो पोस्ट असिदगी लौथोखरबनिना हांगदुना लेरबा बोर्ड असिगी चेयरमैन की फमदा एमएलए डॉक्टर ओसाम देबेनु चेयरमैन ओइन अपॉइंटमेंट पीरे हाइबसिनी पनबे आबदि बोर्ड असिगी चेयरमैन ओइना एमएलए सिबु अहानबदा जुलाई 13 इंग्लिश सिंगन कुनगनी थोइदे अपॉइंटमेंट पीखरबनी अदुबो हाई कोर्ट ऑफ मणिपुर ऑर्डर दु क्वास तौखिबदिगी अनिरक सुबु ओइना था असिगी कुंदा अमुहना अपॉइंटमेंट पीरखिबनी अदुमोइना था असिगी कुंदे एडिशनल चीफ सेक्रेटरी फॉरेस्ट एंड एनवायरनमेंट एंड क्लाइमेट चेंज न तोंगान थोखिबा ऑर्डर अनिमक हानगी चेयरमैन असिना ngarang High Court of Manipur writ petition civil number 810 of 2022 file torokhtuna challenge amukhana torokhibani petitioner na court phongdoraklibana maku board asigi chairman oibidagi terminate torokpigi thokiba order du forest and environment amasung climate change department July 9 English ngani kunga mathude thokibe notification rule adugi rule 2 clause 3 clause b gi mayoktani mak July 19 English ngani kunga mathude gi sei ohungi oina board asigi chairman oina appointment pirakhibani order dubu water Prevention and Control of Pollution Act 1974 की Section 4 की मतुंग इननी हाइबसिनी अदुगा Additional Chief Secretary न नुमितुदा थोकिबा तो ऑर्डर मना
MLA Usam Debin board asigi chairman oina appointment amukana pirakhiba order dusu satnahanbiganu haibisini petitioner na file tokiba petition adu ngasi Justice MB Murandens ki bench na WP clause C number 810 of 2022 oina lakhakhre kona matter asi lokhalakpada petitioner ki make the senior counsel and Zotendrona leplaga makpu counsel Syed Murtaza Ahamana assist toki kona petitioner counsel sing submission sing taraba matungda case asi admit tawkhiba loinana respondent sing na November 13 English sing ani kunganiti fawgi manungna pakhom pirakadaba notice sing issue tawki loinana numit asimakta case asigi makata oil sathanabagi dama amukhana list tawnaba direction pikhi adumaina ma kona ngasi pikhiba order sida khwairi ki pungning sing siningai oiribadi thasigi kunda Additional Chief Secretary Forest and Environment amasung Climate Change na tungan thokiba order anida mathang sina hanagi Chairman L Radhakishore bu phamasida gi terminate tawkiba amasung MLA Usam Devian bu board asigi anoba chairman oina appointment pirakpi order anima satna handana ba thamle state awre haina khangan khenisu pawsna makatana phongdorakli Makasa tarafoina Isel Express lagi lokhasarga topa pawmana BJP na party masakya yotchli MLA kaya laibigi thabak sathari political leader kaya ki hali KS Biren Bharatiya Janata Party BJP hariba political party asi hana mamingdagi oina leramani Congress pu intubagi damak party mayam punduna hotnaduna BJP inkakhibani ngasidi makhoi mangaire lauduna party mayam muthatnana ba Lotus operation sathari MLA kya laibigi thabak sathari amadi political leader kya ki hali haina ZDU state president KS Birena maral sirakli ZDU lamlai kendra committee na sindrung asi pungdong mamda liba nongpok ningthau community hall da ZDU state president Khetrami Birena madi state lusingba sing okpagi tharmama ngasi pangthokpada wafum kya phongdokhibani magna makha taradun hai ngasidi BJP hana Congress na yamna kanma political party kum mapangal kale Congress na tukhibagum BJP yu 2024 parliament mikhal tukhragani ZDU gi national president Nitish Kumar lusingduna BJP natana political parties singe apunba force ama sagali machina sapsa na mai paklagadi BJP lakadori parliament mikhal turagani center dabu turaba Manipur BJP soiduna turagadabani amasum BJP MLA mayamasi BJP dagi loina thuralagani BJP MLA sing asengba BJP amatanati loina mangkini BJP na opposition da hana attack sathe Congress Muktabar Sangshili India da lariba regional parties muthana bohanari masidagi section gadabani haujikti BJP ga minana ba mapang sing nomagi inthoklaga BJP kakta board kana bohanari Manipur su makhoina MLA kya lokshinduna Congress bu thugairi MLA sing adu amuk inthokpiri lakadoriba Lok Sabha gi mikhalduni Manipur su BJP MLA animak inthuna ba honaba da political party miyam thaudang nomina saiki Manipur da matam sang minister ki thawai kya puramla haujuna party sigi chief coordinator gi pham hablaba Dr Nimai Sang luang hai Manipur da satharagli ba rajniti gi sanabi sing ngehak yenglaga rajniti gi khudong sa ba loboina tawduna lakli masigi manungsana BJP na ngasi India da MLA laibigi asobo khongthang ama lokhali MLA singbu jila parishad karakpasing alakhya tanabada mamal tiknabagi thakta kumtharakle BJP ki Lotus operation MLA sing laibigi thabak sathabani lemna yohanba oiramloi Goa da MLA Nepal Congress tagi laikre masi Rahul Gandhi gi Bharat Zoro masakhiana bani Manipur gi ZDU gi MLA manga lairiba sina Nitish Kumar na BJP inthuna ba sagaliba lalongda ninghanabani yararoi adubo BJP gi matam amuk loiragane ki parties ki vice president administration o nabakesuna sihiram sigi matana wapam kya phongdokhenesu pausna palakli makasa tarafoina atopa pauna Mamta Banerjee na yumthong khuding ration pibigi scheme hawdoglibadu ain gi wangmadani high court West Bengal gi minister Mamta Banerjee state asigi yumthong khuding na nomagi tangai fadana sangba ration koina satuna phangana ba hawdoglibi scheme adu ain gi wangmadan haina Kolkata high court na lathokre court asina phongdokhibagi matungina hawjuk leba sigi satnariba food security law gi matungina state lengak singna miyam gi yumthong khuding sangduna sana thaknaba seng hawai gi huna singbai yen ba yabigi provision amata pide Mamta Banerjee gi lengak na hawdoglibi scheme masi hana satnariba food security law adu parliament na semdok semjin tawraba matungna satnaba yagani natragana state government singda asigum scheme singa si hawdoktuna thabak oina paikhatpa yaragani haibigi matang da akhanaba sakti piraba matungna oithokpa yagani masina triba phawre Mamta Banerjee na paikhatliba khongthang asi ain gi wangmadani haiba wafam high court asina phongdorakli yaramasiga mari lainana Kolkata high court ki division bench na takiba order man hai
Fair price shop dealer sing tuan beneficiary sing na sing yen ba power mari lena ba authority na thaba si paikhataba matamda natana atop matang da yahandri asigumba fair price shop dealer singi mathauda state laingak na khut thingjin ba si khak tawridabani union legislature ama oiriba parliamena lewa sigi yumthong khuding de state laingak ki lamjing makhara satuna sana thangna ba seng Hawaii na sing yen yaragani haina hausuk laidiba National Food Security Act asi semdok laba matamda Mamta Banerjee na sathari pa konghaw adu satnaba yagani hainen spouse na phungdorakli makasa tarak poina to papam Orissa da lenga ki hospital digi angang Hurankhre bida sienaba Matei Manao police na fagat ngamkhre Orissa gi katakta laiba state lenga na salaiba ACB Medical College and Hospital gi ICU digi Pokpa Kuidriba angang mo Hurankhre bani haiba Matei Manao Orissa police na fagat ngamkhre Haukiba ningtokaba numit ka numidang wairam da angang ando Matei Manao amana Hurankhre bani makhoi ngarang police na phat pangam ki haina katak district deputy commissioner of police pinak misra na phungdoki angang huralami haidiba nupiedu ngarang hospital la lakpada fakhirbani mana police ta hana phungdorakhibagi matungina hospital aduda ma kisu masano pama pokhi adu mangna masano pa da puduna mayumna yoroklaba matung hospital adugi staff singna atopa angang nupi misa ama ona taina na pirakhibani haiba khangmangam khiari Mana phungdo ki buwa pumatugi matik sabu kudamoina mak hospital adu discharge toroki bagi certificate amasum na PSC na police ta utkiari pinak misra amasum hospital adu officials na phungdo rakhi bada matungina na PSC puthorak liba discharge certificate adu semjin sajin boiram ki loina na hawki bining to kaban mit hospital adu CCTV footage yenglubda na PSC na ICU di angang adu puraga hospital gi corridor da kumtharak pu ukhiari Police ki deputy commissioner sina makhatana phungdorakhibada angang huralam liba nupi eduna masamaki angang ama poklaba matungda hospital adugi ICU da layengli haina claim tawduna authorities na naptha toraga ICU da sankhibani madugi matungna mafam aduda duty taripa ka ana mapana thokibagi asengba tanja yenglaga mahna ICU di angang nupi masa da puraga lona mayumda salambani hari hospital adugi administrative officer Abinash Ronhai Hawki bisagol sunumita Puri district laiba nupiama delivery case ka mari lainana hospital aduda admit tarakhi nupi do hawki nuwaizu numita masa nupiani phaibok pokhi nupi masa ani dugi manungda amadi jaundice narama thingnabadigi makhatana layingnabagi da hawki bin toka numigi numidang wairamda hospital adugi ICU da thangjinduna thamkibani madugi matung minute 10 rom leraga angang adu leramdre haidana hospital gi nursing aduna pakhatpa laurakhi bani haide hensu pausna makhatana phongdorakli Makasa tarak poina to papam na local hat pagamari lainana fakhiba kadarni pan case NIA da sinakre hawkiba August taragamari Thobal district police command amasum taratruk subasam rifles ki combined force na local hat pagamari lainana fakhiba larhulub amagi kadarni pan case National Investigation Agency NIA da sinakre Thobal is P gi maiki digidi farama khoini panasi sayesi gi jun kun ko humdoida kaksingda nan local ama duga July 9 androgi huikapta nan local ama hatkibagi thaudokta CNI haina phungdokibani nan local hatpigi case asiga mari lainana NIA da sinakraba kadar singa dudi andro nongyumbi khumandigi singakham basanta sai kuntragani pan apokpa ningthembi kaksin ningthau laikai digi moirang the jite sarma sai kungani tho apokpa laikhidraba sanjit moirang kunjeng laikai thanga laikai da leiba kunjengum Romeo Elias nongthon sai kungani pan apokpa ragu andro Phawauksung sing laikai digi phanjawbum Rabi Elias Nanao Elias luanga sai kungatru apokpa kula kaksing wai salam laikai digi salam mangijaw se yengkhagi mga apokpa laikhidraba salam tombi Imphal West ki loker mai laikai digi Nore Manos Elias Peng Siba sai kun humde apokpa novin kaksing wai tanki paring digi Norem Restafen apokpa en Brozen amasung kaksing wai 7 bamo laikai digi sumrai lapam akan Elias Muston Sarma say Taragamapan, Apapa, Razazesor Kawi, hide hen su paus no Makatana Fundurakli. Tentang at Hamzaram get to Lusulapuna to perform Manamo. Gurgongi fake call center to guy with the Manipuri of Humyan Mapan Phare. US National Sarga, cryptocurrency season, US dollar, listing Mapandigi, listing Kuntragamari, Power, Federal Grant Pigani Hizinduna Salayama fake call center, Hawkibaleba Punmiki, Numidang, CM, Flying Squad, Gurgon Police Key. Joint team amana thuai noina fake call center aduri Manipuri gi mi ahum yauna mi mapan phare hari police ki pauna hairibana fake call center adudagi selone lupa la 1.5 laptop mari amasum CPU ahum recover toki CM squad Gurgaon gi DSP Indrajit Yadav na haikibada akhanaba paum phangmadigi
JMD Megapolisis Sohana Road ki sector 48 leba call center adu red chathakibani maduna miyoy sing adu fokat pangamkibani thaudo sigo mari lainana FIR ama launch tokre haren su paws na phongdorakli hausgo ne myam paws matang se lu sinjerge mas myam pun anabo update ngaminasi